Ngarang Thoubal District manung channa leiba Yairipok Pechi gi chinglak Heingang Mayai Leikai dagi Khoinaijam Romario apokpa Kh Romi Mapheigan Da Nongmei kaptuna waraklamba du Koireng Luchingba Unlf ki task force ki team Amana Toukhibani haina khang-hallakli lona thingraba lalhaulub asigi publicity secretary M Sakhenna kudek piduna thadurapa cherolamana hai Romario hairibanu pasi lupi khunai bu singna duna amade Kunaigi chanabigi wangmada sel paire amade sanga chaure haiduna nupi oibi singbo sanapot kum khanba amade hundok thadok ningba matamda thadokpa yai haiduna chathakiba thabak singidamak chiragasi pikibani ngasigi mayai kabani shamadi drugna chahatlaba amasung lamchat sajat kaitharaklaba kunai asi kanaba ngak senaba koina chatuna thabak tawriba Koireng Luchingba Unlf ki task force ki team Amana Romario hairiba myoi asina hairoktagi nupi ama chelabani haiduna masa sokpa loiraga mantri pukrida leiba resort amada thamjillamlaga chenkre haibagi pau phangki pawasi hek phangbaga wathok asigi achumaran thidoknabagi dama task force ki kangpuna mathangi numita Romario phagatuna makoi animal wahang pahong tawbada Romario hairiba myoi asina nupi asi court marriage tawragani amade luhonglagani haibagi thajaba piduna launam tawraga thengkhang kayarakta nupi oibigi ikai khumnaba manghan biki haiba khangba ngamki Haukiba October tang mangagi thaudok asi su makoi ani chelagadabani haiduna masa sokpa loiraba matung nupi asi mayumda thillagi haibada yanaraktabadagi mantri bukrigi resort amada thamjillamlaga Romario lakidabani hairi Romario na fongdorakpagi matung ina mamangda su nupi ahum asumna launam tawduna chelabani haizinduna nupi oibigi ikai khumnaba manghallaba matung imung manungna sel piraga mantiknaduna waloisinakiba lei haiba khangba ngamki masigi sumathakta tha kharagi mamangda Rosalind Kaubi nupi amaga Romario gagi wathok ama social media da viral oiraktuna kunai miyam gi kok wayamna chilhan ki basu laiki Romario gi imung manung sel paibagi mathakta michang sangalaiba matam asigi power paibani haiba miyoi singa nakna loinai haina mahakna phongdoi hairi mahaki mamang thaktagi chotharakliba maral sing asi yenglagadi mahak ahakpa chairak piba yarabani adubu Romario masana masagi asoibasi khangjare asigumba lamchat naidaba thabakse matungda tawjararoi haibadagi naha oiri semdokpa yari khanduna thoidokna arumba chairak pikidabani loilam laingangna lisang sinna naikairakpadagi leipak asigi social morality gi kanglon kaya ngasidi pumchai chaire loilam laingangna semgatba senjau paiba khobunai khujo kharana kunai asi mathak makha onthokle selbu pairagadi pumnamak yarabagum khanare achop arem leiraktre phatabasu kupsinba ngamle khanarakle adubo phana oiduna su ireicha miyamgi yawol lalhogi thodang kokthakta thangatchariba lalholub asina leiriba makhaidi asigumba loilam lengaki sarau langasi kaidawnungda mai panghaloi amaromda Sentabu Panglabadi Haiduna Apapata Atop Arem Tidana Karisu Nachungdaba Mongda Drug Lalonba Nupi Lalolakpa Amadi Lamchat Kamba Oktaba Oktabi Shingi Sana Uniform Oina Aranba Lambida Sel Tanaba Sizinaramba Hotel Resort Singi Mapu Manager Sing Su Matung Tarakpada Ahakpa Chairak Pigani Haina Cherola Sinama Khatari I matu mau to jar to ni sharmene ma ingin baca to video macam ni do mene shumi ba sharoi tinggal dan semai contoh baca macam